TUBERCOLOSIS TB HAIRIBA LAINA ASINA India da minute ani NATTRAGA ahum Khuding ke Meeoi Amamam SHIHANBA MARAMNA LAINA asi Taraina Louba Chumde HAINA Manipur Lenga Health Services ki Director Dr. CHAMBO GONMEI na PHONGDORAKLI Wafam asing ase Editor Skill Manipur amasung Director of Health Services Manipur na silaga GIPR auditorium da 100 days TB elimination campaign ga mari lainana pangthokhiba nomagi oiba media workshop ta mahakna phongdokhibane thauram aduda Dr. CHAMBO GONMEI na hai TB HAIRIBA LAINA ase Mycobacterium tuberculosis kauba mahik amana thokanba yamna launaganba laina makhal amani India da chahi khuding ki TB na Meeoi lakh taraga nipan rom nahanbagi mathakta chahi khuding ki Meeoi lakh mari romde laina asina sihale masi chawrakna pathokpada minute ani NATTRAGA ahum khuding ki laina asina Meeoi Amamam gi punsi manghale adubu HAIRIBA laina ase ngalingai da khangdoktuna chafam thokpa hidaki dose sang naina charabadi mapung fana phanba ngame TB laina ase yumlei kaidai moong tadaba amati socio economic fibam sothana leiba mafam sigda nagale masi oiduna su laina asina lairaba inakhunba amati nupa nupi khaktana nahale laina asi naganba Meeoi kanglup singde masagi chahi humfu helaba yu amade makhu sizinaba HIV ga sagonana hingliba sing amade mamangda TB naba yaukhiba imung manung ke Meeoi singne Karigumba chayol anidagi hena lok khuraklaba lok hubada iyaraklaba chaning thakningba polaktraba hakchangi arumba hantaraklaba thabaki akaknaba mafamda naraklaba amade pangkan kandaba laihongna chingba tawrabadi madu TB oiba yabagi layong singne maram aduna TB laina dagi ngakthokke hairabade matam chane screening tokthokpa haibase yamna mathau tai Karigumba extra pulmonary TB na nakrabade hakchang manungda yauriba organ khudingmak sohalaktuna mamai thangdadi sigadoribane amaromda nupida TB laina asinarabade infertility fawbo oirakpa yai haina Dr. CHAMBO GONMEI na makha tana phongdokhe Then with the coming of this RNTCP revised National Tuberculosis Control Program digi lapom tamsidi akhoi si intensify tawraga even house to house visit tawraga whoever is having that kind of symptoms cough for more than 2 weeks haibagumba kisida akoina sputum samples si lowraga examination under the microscope tawraga akoi si yenglaga akoi se detect tawraga dots haina directly observe treatment haina a short course haibni estuna aduna within this 6 months course asi se char badadi regular way na dot se on alternative data larga chabam tamsida ma se ma phajana pharagani haibni that person will be completely cured haina todana dots ki sida torakpom tamsida yamna hanthakre Workshop aduda State TB Officer Dr. Hemlata Thokchomna 100 days TB elimination campaign gi matangda marik chumbak wafam kaya thamkhi loinana State BCC IEC consultant Kiran Mala Thangjamna NHM media amasung senior journalist A Mobina media as a facilitator against TB high hiram singda maru aibu wafam kaya su phongdokhe thauram aduda All Manipur Working Journalist Union gi president Bijoy Kaksing Tabam Editor Skill Manipur gi president Khuding Khodram su saruk yakhe